Iramdam ipau YouTube channel miyang tabiriba punam putaramna ukchari ngasi phongkhiba tongan ba pauche singdagi maru oiba pau khara pathokchari ahanbada maru oiba pau sintha lepagi khongjang handokle kuki militant sing central force na maning tamhanduna Manipur da charangna ba thoalle Saiton gi Meitei Khulda Ied4 Pokhaihanduna attack Tourakkhre Meeoi ani Sokle lupsing na yaning da ba phongdok narakli TRUMPNA Venezuela gi mathangda Colombia da attack chathagani haina kihankhre Angel Chakma hatkibagi thawong condemn Tourakli amadi Delhi Riot chenaba Umar Khalid amadi Sergeant Imam Court na bel pikhidre hojik pau sandokna pijari ngasi thokiba Saiton gi thawdokka mari lainana Central Security Force gi thawong yaningdaba utpo oina ngasi ahing noyaidagi hoduna pung kumari gi miyamgi sentha lepiyo haina ipomgi maigaidagi phongdorokli ipomgi BC Chandramani Khumanchana pauche asida hai ngasigi thawdok thokliba asi makhatana thoktanaba amadi miyam ingchitna leiba ngamnaba state force natraga iramdam asigidama kathoklaba khungakliba singna ngak selhenbiyo haiki thawdok asida Central Security Force na uliba thawong sing yaningdaba utuna ipom palem MPCM yelhomi kanbalub ipako anauba senmilon MPM na punna kauriba shutdown asiba saruk yamina se haiki Kuki militant sing Central Force na maning tamhanduna Manipur da charang na bathoalle Saiton gi Meitei Khulda Ied4 Pokhaihanduna attack Tourakkhre Meeoi ani Sokle lupsing na yaning da ba phongdok narakli Central Force na kuki militant sing maning tamhanbadagi Manipur da charang na bathoalle Bisnupur district ki Phagaukchau police station gi manung channa Saiton nga mukon da leiba Meitei gi Khulda Ied4 phumjinjuna Pokhaihallaga attack Tourakkhre Attack aduda nupa amaga nupi amaga soktuna JN Hospital da laikanari mafam adudagi phangba pauna hai bom pokhaibagi ahanba thawdok adu ngasi ayuk pung 5:50 tarakpada kanglupki irang asina lanjena duna laikhraba mi leinadraba mayum amagi manungda thamjillaga pokhai hankibani bom pokhaibaduda yum adu sumai chakhalakhi mafam adudagi bom pokhai hankibada sinaba machak mathum khara police na phangba ngamkhi bom pokhai handuna attack chathakhiba yum adu salam mani chahi 63 kauba haujikna kaibul lamjauda hangliba relief camp ta changjafam lauduna leiriba amagini anisuba bom pokhaibagi thawdok aduna mi leijadraba yum amadani Meitei gi yumda bom pokhaihanduna attack chathakre haiba pau tabadagi Meeoi khara changkhalaktuna yenglubada manak nakpa mafamda ayukki pung 9:95 tarakpada IED ani pokhairakhi maduda waiton mamang leikaidagi soibam sanatomba chahi 53 amasung hayai coin maning leikaidagi nongthombam indubala chahi 33 kaubi amaga aso apan nangkhi sanatombagi khut amasung khubomgi sarukta bom machetna pali aduga indubalagi na khubomda bom machetna panbadagi aso apan nangkhi ngasigi thawdok thokleiba mafam aduagi khunja ayamba irangna maram oiraga relief camp singda changjafam lawrga leiribani hairiba mafam adu CRPF ki personnel singna ngak selaga thambani bom pokhaiba mafam aduga CRPF ki personnel singna leiriba mafam aduga thoina lapna basunatte maram aduna miyam na ngasigi bom pokhaihanduna yum thugaina bahonaba amasung micham sonbagi thawdok adu CRPF ki personnel singna thawai dabadagi ni haina maral siri Micham soklakpa amasung bom pokhai khibagi pau phangbadagi akoibada leiramba khunja sing mafam aduda changsinarki sauruba miyam aduna ngasigi thawdoksing adu Central Force na ngakpi senbidabadagi thokpani makhoi leibagi kanadre haiduna 63 suba battalion CRPF ki bunker ani sidokhi tanja aduda CRPF ki personnel singsu adum laikhi miyamna tauriba aduda kariso haibangamdana mafam adudagi chanthoknarakhi pau adu phangbadagi assembly constituency adugi MLA S Premchandra thawdok thokphamda laktuna mafam aduda toram lebasing adu yengsinki miyamna thengnariba wanada mahak saruk yabagi wafam phongdoklamki marak asda Jennings laikan aduna leiriba soibam sanatombagi masen nupa maisnam amarjit na pendaba phongdorokli wafam asingasi Saiton nga mukonda kuki militant singna hana plan tawduna thamlamba bom pokhaibada soktuna Jennings Hospital da laikan aduna leiriba soibam sanatomba chahi 55 apokpa angobi Saiton maning laikai amadi nongthombam indobala chahi 33 mapuroiba laikhidraba bisorjit hayaikon maning laikai dagi asokpa hakchang yengsinbaga mari lainana phongdorakhibani maisnam amarjit na makhatana hai Manipur da hawkhiba chahi 2023 gi May 3 dagi hoduna ngasi phawba kuki militant singna chatharikliba lan asina maram oiduna lamdam asida PR lengak lakraba matung lamdam asigi miyamna PR lengak laklabanina achumba khardi tawbirakani khalluba manglan oiraga tokle
Kuki militantsingna chatharakpa thawsal khudimakta PR leingakna karisu amata tawba ngamdre. Kuki militantsingna noma kangdana landarakpada micham miyam aso open misimina nanglaba fawbada PR leingakna kari amata tawba ngamdana yengduna leiri amadi PR leingak ama lei haibagi mahau miyamda fangallu loinana thawdok asida chenariba khudimak athuba matamda phagatuna pifam thokpa cherak mari leinaba singna pigadabani haiki. Amaromda bom pokhaihankhiba thawdok adubu lupsingna yaningdaba phongdoknarakli thawdok adubu BJP Manipur Pradesh na akanma mawngda condemn tawrakpaga loinana bom pokhaihanba aduda chenabasing phanaba honabada achouba thawdang lawgani hairi. All Manipur United Clubs Organization amukona thadorukpa cherol amanasu thawdok adu kanglup phurupsinggi marakta khaibung tanahanduna nuksinahandanaba sinba thawsingni haina lawi hairi. Kokomina thadorukpa cherol amanasu ngasigi Saiton da bom pokhaihanduna aso open nangankiba thawong condemn tawrakli. TRUMPNA Venezuela ki mathangda Colombia da attack chathagani haina kihankhre. Venezuela da attack chathaduna laibak adugi President Maduro fakhraba matungda Colombia da su attack chathagani haina US President Donald Trump na phongdokhre. Paumisinga unaba amada mahakna hai cocaine amadi mai kaba drugs sing marufangna manghanabagi pandamda malemgi tongan ba drug puthokliba laibak singi mathakta US na khut thanaba sem saduna leire. Hauzik Colombia da cocaine marang kaina puthokpaga loinana United States da yonsinbagi thawng chatharibasi khudakta lebhanaba thorang lokhatlagani. American Delta Forces na Venezuela ki konung Caracas da attack chathaduna President Nicolas Maduro amadi mahakke loinabi Cilia Flores phabagi thawdok thokpa laikhrabani. School sabagi thabakta politics tawba hakchinna lawi haina AMMSO na phongdorokli. School sabagi thabakta politics tawba hakchinna lawi haina AMMSO General Headquarter gi ISRD Secretary CIS Nargis Hassan na thadorokpa cherol amana phongdorokli. Zerol asina high school fagat ansi mission ni makhada kumjali singani kungani thoida school sangpat sagat naba Paubitek High School da thadarkiba sanpham atop mafam amada seasonal haina department da che iramba amadi education department na work order piduna school saba laklaiba Meeoi singna thabak suna bahonabada ayat apanba piba haiba siaksina lawi asuk koiba matam asi school sahandana maram icha chadaba mawngda thamlibasi miyamgi khandaba mahiroi khunaibu thawsadaba amadi politics kaktama khanbagi thawongni hairi. School sabada ayat papiriba singi mathakta education department na action lokhattana matam sangna tuminna lairikliba karigino athuba matamda school sahangadabani hiram asida education department na tuminna laisinba chumde haina cherol asina makhat tari. Angel Chakma hatkibagi thawong condemn torokli. Tripura dagi Angel Chakma kauba mahiroi ama Kangla naiba mawngda attack chathaduna Uttarakhand da hatkibagi thawong adubu Democratic Students Alliance of Manipur da samna akanma mawngda yaningdaba phongdorokli. Lup asigi Secretary General and Thoithoibana khoyak piduna thadorokpa cherol amana hai thawdok asigi matangda akaknaba matamgi manungda achumba wail phangangadabani jenariba Meeoi sing panthaba tawduna logi matung ina matik chaba cherak phangangadabani. Awang nongpuk lamdamgi Meeoi singda Kanglup naibagi thawong chatharklibasi tarai na lawba yadaba national issue oirakle. Hiram asigi matangda pak sanna awareness campaign chathabaga loinana academic curriculum da anti-racism education yahongadabani. Law enforcement agencies sing mathau ningthina tawhanbaga loinana Kanglup naibagi thawong chathaba thingnaba matik chaba thorang lokhatkadabani. Angel Chakmadi amu hingalakadaba leitre adubu misi asina maram oiraga awang nongpuk lamdangi Meeoi singda yengliba mityeng hongtoknaba thorang lokhatpagi tangai fadaba leire. Laikhidrabagi imung manunggidamak awang nongpuk lamdangi Meeoi pungnamakna lepli malemda racism gi chanafam leite thawdok asigi matangda tumina laisinkrabadi matung tarakpadasu manaba makhalgi thawdok kya thorakpa yai hairi. Delhi Rayot Chenaba Umar Khalid amadi Sergeant Imam Court na bel pikhidre. Kumjali singani kungi Delhi Rayot conspiracy case ta Chenaba activist Umar Khalid amadi Sergeant Imam Supreme Court na bel pikhidre. Justice Arvind Kumar amadi Justice NB Anjaria ki bench na case asiga mari lainana Justice Arvind Kumar amadi Justice NB Anjaria ki bench na case asiga mari lainana activist Gulfisa Fatima Miran Haidar Sifa ur Rahman Muhammad Salim Khan amasung Sadab Ahmad ti bel pikhi mamang sahi ki September anida Khalid amadi Imam na bel pibinaba Delhi High Court ta file tawkhiba petition ama court na yaba pikhidraba matungda makhoi anina Supreme Court ta wakat khibani. Kumjali singani kungi February kunga marida miyamna Citizenship Amendment Act CAA amasung National Register of Citizen NRC ki mayokta khongjan changsin khibada Kanglup ki oiba khana chainaba thawdok thokhibani.